Manipur thokliba irang ase Meitei Kuki lal hourubadagini haina AICC ke General Secretary oiramba Bhakta Charan na video amada phongdokkhiba Wapham ado official oiba statement Natte Hairabadi AICC ke President amadi Rahul Gandhi na meeyamda Sengdokadabani haina BJP Manipur Pradesh na takshillakli hiram masiga mari leina ase ni chaipa chuthekta leiba thambal sangle na pangthokpa paw mifam amada BJP Manipur Pradesh ke spokesperson Ilangbam Johnson na hai Bhakta Charan na phongdokkhiba Wapham ado social media da viral oirapadagi madubu sengdoknaba Sagolban AC ki MLA RK Imona thamkhiba Wapham amada MPCC ki spokesperson Dr. RK Ratan Kumar Mangpigani KH Ratan Kumar ngarang media da thamkhiba ado yumfam yaudba Wapham ni Maramdi Ratan Kumar phongdokkhiba Bhakta Charan ke viral video ado dubbing tawshinba video ni haide press conference amada Bhakta Charan na akanba Wapham kaya phongdokkhiba Congress ki luchingba singna khangnarakle Wapham mase archive tagi lothokhrabani haina Ratan Kumar na amuk phongdorakle Bhakta Charan na phongdokkhiba Wapham ado Congress ke official statement natte amuk hairiba ase politics da mapung marai faba watpa amasong election ki khudong chaba longna honabagi thawongni asigumba lai ani longbagi lichat ase makha tana tawbi kano agenda da mikhal mayok na se aranba propaganda da yumfam oiraga mikhal mai pakani haina khanbade aranba wakhalon oigani Hiramasi matang da AICC ki President amade Rahul Gandhi na athubada miyam khangna sengdokkadabani haina Ilangbam Johnson na makha tana takshillakli Manipur se akoi lejaramba saktam sida samna ma phawba masida hongba yaroi separate administration ki Wapham dudi mangda baw mangbi ganu akoi masi ngasi amsu haibiri si haijari sini aduga Manipur ki lairiba forest ki reserve area sing adum akoi takhai gani masida encroach tor ko dudi adum thengna ba tabani forest encroachment thengna bai bese Meitei khakiraba Kuki su yauri bane, Naga ki su yauri bane, Meitei pangan ki su yauri bane. NRC ki baseline ama akoi na chahi ma sembo to it applies to all communities. Meitei khakta nate, Kuki khakta nate, Naga khakta nate, noina bakta yaugani. Adu da confusion sembum si, adu ka war on drugs intensify toguni, poppy plantation che hek lady bawa, adum leto na takai gani. Masu yang klegar thamjari basini, hai ba maru ba akoi ki Tungi akoi punsi kangadoriba akoi tungi Manipur ama lekwadoriba hiram singsida compromise samna bok tawdana Bharatiya Janata Party na chanchangani miyamna nungsibiu miyam thajebiu hairiba sugumba lebak ki khaliba party sida isra akoi yari me akoi kanosi akoi mayam ki support to pibiu aduga akoi lakade election da akoi ki miuda ma thaba ngamna ba hona ba sida mayam support to bidana mai pak na ba hona minasi